ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣ ꯀꯩꯅꯥꯍꯜ ꯂꯩꯕ꯭ꯔꯣ? ꯀꯩꯅꯣꯅꯦ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯔꯤ ꯏꯆꯦ? ꯅꯥꯀꯣꯡꯕꯨ ꯌꯩꯈꯠꯂꯤꯅꯦ ꯇꯞꯅꯤꯡꯅ ꯀꯧꯕꯁꯨ ꯅꯠꯇꯅ꯫ ꯍꯩ ꯀꯔꯤꯒꯤ ꯅꯥꯀꯣꯡ ꯌꯩꯈꯠꯄꯅꯣ? ꯅꯪꯒꯤ ꯅꯆꯥ ꯌꯥꯏꯃ ꯏꯕꯦꯌꯥꯏꯃꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯐꯅꯁꯨ ꯍꯥꯏꯔꯦ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯃꯁꯦ꯫ ꯅꯣꯏꯕꯨ ꯈꯔ ꯋꯥꯔꯛꯇꯅ ꯇꯧ ꯀꯩꯗꯧꯔꯒꯦ? ꯕꯦꯝꯃ ꯃꯤ ꯈꯠꯅꯕ ꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤ ꯃꯤꯅꯣꯅꯦ ꯁꯤꯕꯣ? ꯏꯆꯦ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥꯒ ꯈꯠꯅꯩ ꯍꯥꯏꯗꯅ ꯃꯥꯅ ꯃꯁꯝꯗꯣ ꯂꯥꯛꯇꯅ ꯆꯤꯡꯉꯦꯌꯦ꯫ ꯑꯗꯨꯅ ꯏꯆꯥꯗꯣ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯀꯞꯇꯅ ꯂꯩꯍꯧꯔꯦ꯫ ꯃꯃꯥꯡ ꯊꯛꯇꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯃꯥ ꯂꯧꯗꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ ꯅꯆꯥꯁꯤ ꯅꯣꯏ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯋꯥꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏ꯫ ꯊꯝꯕꯥꯜ ꯏꯅꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯃꯣꯏꯅ ꯈꯠꯅꯔꯤꯗꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝ ꯂꯩꯇꯅ ꯃꯥꯅ ꯑꯉꯥꯡꯗꯣ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯅꯦꯒꯤ ꯅꯆꯥꯗꯨꯁꯨꯅꯦ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯏꯅꯦꯅ ꯏꯅꯥꯎꯗꯨꯗ ꯍꯦꯛꯇ ꯇꯥꯏꯅꯩ꯫ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏꯗꯨꯅ ꯅꯪꯒꯤꯁꯦ? ꯅꯅꯥꯎ ꯅꯨꯄꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯗꯨꯁꯨ ꯑꯌꯥꯕꯤꯅꯤ ꯀꯥꯏꯅ ꯃꯤꯒꯤ ꯃꯁꯝꯗꯨꯕꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅꯒꯦ? ꯍꯟꯗꯛꯇꯤꯅꯦ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤ ꯑꯩꯗꯤ ꯐꯨꯔꯗꯧꯅꯤ ꯈꯪꯂꯕ꯭ꯔꯥ? ꯀꯩꯅꯥꯍꯟ ꯏꯆꯦ ꯑꯉꯥꯡ ꯑꯅꯤ ꯈꯠꯅꯔꯒ ꯏꯆꯦꯅ ꯅꯆꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯃꯥꯕꯨ ꯐꯨꯔꯤꯕꯗꯣ ꯅꯆꯥꯅ ꯂꯝ ꯍꯦꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯣꯏꯒꯤꯁꯤꯗꯤ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯍꯦꯛꯇ ꯍꯥꯏꯔꯦꯅꯦ꯫ ꯃꯤꯆꯪꯗꯤ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯈꯠꯅꯕꯁꯤ ꯀꯤꯗ꯭ꯔꯦꯅꯦꯀꯣ? ꯅꯆꯥꯗꯤ ꯍꯤꯛꯀꯨ ꯊꯨꯈꯩ ꯄꯣꯛꯁꯤꯜꯂꯕꯅꯤꯅ ꯃꯤ ꯈꯠꯅꯕꯗꯤ ꯇꯣꯏꯔꯦ ꯀꯩꯅꯣ? ꯃꯁꯛꯁꯤꯡꯁꯤꯒ꯫ ꯇꯥꯟꯖꯥꯁꯤꯗ ꯏꯕꯦꯌꯥꯏꯃꯅ ꯏꯅꯦ ꯖꯥꯇꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯅꯆꯥꯅꯨꯄꯤꯗꯣ ꯂꯝ ꯈꯔ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯅ ꯇꯣꯏꯔꯕꯅꯤ ꯐꯨꯔꯤꯁꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯞꯇꯅ ꯂꯩꯍꯧꯕꯅꯤ꯫ ꯂꯝꯀꯦꯠꯄꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯏꯆꯥꯒꯤ ꯃꯁꯝꯗꯣ ꯂꯥꯛꯇꯅ ꯆꯤꯡꯂꯤꯕꯗꯤ? ꯅꯪꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯑꯃ ꯌꯥꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏꯀꯣ ꯅꯪ? ꯍꯦꯔꯩꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯥꯏꯗꯤ ꯀꯩꯅꯣ? ꯀꯌꯥꯗ ꯁꯤꯠꯇ꯭ꯔꯤꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯂꯥꯛꯑꯒ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯃꯥꯁꯤꯗ ꯅꯣꯏꯁꯦ ꯈꯔ ꯋꯥꯔꯛꯎ ꯍꯥꯏꯒꯦꯗꯅ ꯂꯥꯛꯏꯕ ꯈꯪꯂꯕ꯭ꯔꯥ? ꯈꯨꯠꯇꯤ ꯂꯤꯡꯕꯅꯤꯅ ꯃꯤ ꯈꯠꯅꯕꯗꯤ ꯀꯤꯗ꯭ꯔꯦꯅꯦ ꯐꯩ ꯅꯣꯏ ꯈꯪꯅꯤꯡꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯥꯇꯤ ꯆꯠꯈ꯭ꯔꯦ ꯀꯩꯅꯥꯍꯜꯅ꯫ ꯍꯩ ꯏꯕꯦꯌꯥꯏꯃ ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯐꯨꯔꯤꯔꯨꯗꯨꯅ? ꯏꯃꯥ ꯂꯝ ꯍꯦꯜꯂꯗꯤ ꯐꯨꯕ ꯇꯥꯕꯅꯤ꯫ ꯃꯔꯨ ꯀꯣꯛꯇ꯭ꯔꯤꯕꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯂꯝ ꯍꯦꯜꯂꯗꯤ ꯐꯨꯒꯗꯧꯅꯤ ꯌꯥꯏꯃ ꯅꯆꯦ ꯂꯩꯔꯤ ꯃꯤ ꯅꯨꯡꯁꯤꯗꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯁꯨꯝꯅ ꯃꯣꯏꯅ ꯉꯥꯡꯅꯕꯁꯤ ꯈꯣꯏꯃꯨꯅ ꯇꯥꯏ꯫ ꯈꯣꯏꯃꯨꯗꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯇꯧꯕ ꯊꯕꯛꯁꯤ ꯀꯌꯥ ꯌꯥꯖꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯩ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯅꯤꯡꯗꯦꯀꯣ? ꯅꯣꯏꯁꯤ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤꯀꯣ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯇꯟꯗꯦ ꯍꯥꯏꯗꯅ꯫ ꯅꯃꯥ ꯅꯆꯥ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯨ? ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯤꯒꯤ ꯃꯆꯥ ꯁꯣꯛꯏ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯃꯤꯗꯨꯕు ꯁꯥꯎꯗꯅꯕ ꯍꯥꯏꯗꯅ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯈꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯈꯠꯅꯕ ꯑꯣꯏꯅ ꯍꯧꯖꯤꯜꯂꯒ ꯊꯥꯈꯤꯗꯦ꯫ ꯅꯣꯏ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯤꯀꯣ? ꯅꯁꯛꯁꯤꯡꯗꯨꯅꯒ ꯈꯔ ꯐꯖꯔꯕꯗꯤ ꯐꯕ ꯑꯣꯛ ꯆꯤꯟꯗꯨꯝꯕꯤ ꯃꯥꯟꯕ ꯅꯣꯏ ꯉꯥꯛꯇ꯫ ꯃꯃꯥ ꯐꯖꯕꯅꯤꯅ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯐꯖꯔꯦ꯫ ꯏꯆꯥꯁꯤꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯃꯤ ꯈꯠꯅꯕ ꯀꯟꯈ꯭ꯔꯦ꯫ ꯅꯣꯏꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯈꯨꯄꯥꯛ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯣꯏ? ꯅꯃꯥ ꯅꯆꯥ ꯅꯣꯏ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦꯅꯦꯀꯣ? ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯂꯒꯕꯨ ꯇꯨꯃꯤꯟꯅ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯃꯣꯏ ꯃꯄꯥꯒꯤ ꯏꯁꯤꯡꯗ ꯇꯥꯔꯨꯕ ꯎꯇꯨꯕꯤ ꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯅꯗꯤ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯣꯏꯅꯣ? ꯏꯕꯦꯌꯥꯏꯃꯅ ꯕꯥꯕꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯎꯁꯤꯠꯅꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯍꯟꯊꯔꯒ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯈꯣꯏꯃꯨꯅ ꯍꯩ ꯅꯣꯏꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨꯅꯦ ꯅꯣꯏꯕꯨ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅꯦ ꯅꯣꯏꯕꯨ꯫ ꯊꯝꯕꯥꯜꯅ ꯕꯥꯕꯥ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯂꯧꯔꯒꯦ ꯉꯥꯛꯇꯅꯤ ꯈꯪꯉꯕ? ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ ꯀꯥꯏꯅ꯫ ꯍꯥꯏꯔꯝꯒꯅꯤ ꯏꯆꯥꯁꯤꯡꯗꯗꯤ ꯁꯛꯇꯣ ꯌꯥꯝ ꯐꯖꯕꯅꯤ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯑꯍꯨꯝꯕꯨ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣꯅꯦ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯁꯨꯅꯦ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯉꯥꯛꯇ ꯃꯣꯏ ꯑꯍꯨꯝ ꯌꯪ ꯂꯥꯎꯅ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯁꯨ ꯅꯨꯄꯥ ꯇꯥꯟꯅꯕꯗ
ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯏꯒꯤ ꯗꯈꯤꯅꯥ ꯍꯥꯞꯄꯗꯧꯅ ꯂꯥꯏꯁꯤꯁꯨꯅꯦ ꯂꯤꯛꯇ ꯂꯤꯛꯄꯖꯥꯠꯅꯤ ꯏꯕꯦꯌꯥꯏꯃꯅ ꯕꯥꯕꯥ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗ ꯑꯣꯟꯁꯤꯟꯅꯕ ꯇꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯤ ꯀꯤꯅꯔꯤꯕꯅꯤ ꯍꯥꯏꯕ ꯅꯆꯥ ꯅꯨꯄꯥ ꯑꯅꯤ ꯁꯨꯗ꯭ꯔꯕꯁꯨ ꯀꯅꯥꯅ ꯑꯩꯈꯣꯏꯗ ꯂꯝꯍꯦꯟꯕ ꯉꯝꯗꯣꯔꯤꯒꯦ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯄꯥꯕꯒꯤꯗꯃꯛꯇ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯣꯏ ꯌꯥꯖꯔꯦ ꯍꯥꯏꯔꯤꯗꯨꯅ ꯄꯦꯟꯖꯔꯦ ꯑꯩꯗꯤ ꯃꯄꯥꯟꯕꯨ ꯊꯣꯛꯀꯗꯕ ꯏꯕꯨ ꯏꯀꯥꯏꯔꯕꯗꯤ ꯇꯧꯔꯤꯕꯁꯦ ꯑꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯅꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯒꯤꯔ ꯍꯥꯏꯔꯤꯁꯦ ꯍꯩ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯗꯨꯗ ꯅꯣꯏꯅ ꯃꯤ ꯈꯠꯅꯒꯟꯕꯁꯤꯗ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗ꯭ꯔꯦꯅꯦ ꯇꯧꯕꯒꯤꯁꯨ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯃꯆꯥꯁꯤꯡꯁꯦ ꯅꯪ ꯂꯧꯗꯅ ꯂꯣꯏꯅ ꯃꯆꯤꯟꯁꯨ ꯀꯜꯂꯤꯗꯣ ꯍꯥ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯅꯦ ꯃꯀꯨ ꯐꯨꯒꯗꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯌꯥꯕꯨ ꯀꯨꯏꯅ ꯂꯩꯔꯨꯒꯗꯕꯅꯣ ꯊꯥ ꯐꯥꯗꯅ ꯂꯣꯏꯅ ꯍꯜꯂꯛꯇꯧ ꯉꯥꯛꯇꯅꯤ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯈꯛꯇꯤ ꯍꯥꯏꯒꯅꯨꯗ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯅꯆꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯝꯕꯥꯜꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯜꯂꯛꯀꯅꯤ ꯀꯥꯏꯅ ꯍꯣꯏ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈꯤ ꯈꯣꯏꯃꯨ ꯃꯆꯥ 4ꯅꯤ ꯅꯨꯄꯤ 3 ꯑꯗꯨꯒ ꯅꯨꯄꯥ 1 ꯅꯨꯄꯥ ꯇꯥꯟꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ 3ꯗꯨ ꯄꯣꯛꯈꯤꯕꯅꯤ ꯅꯨꯄꯤꯁꯤꯡꯗꯨ ꯂꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯤ ꯈꯔ ꯄꯤꯛꯂꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯆꯤꯟ ꯂꯣꯏꯅ ꯀꯜꯂꯤ ꯃꯃꯥꯗꯧꯅ ꯀꯩꯅꯥꯍꯟꯁꯨ ꯃꯆꯤꯟ ꯀꯟꯕꯗ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯅꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯅ ꯗꯣ ꯃꯣꯏꯒꯤ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯆꯤꯟ ꯂꯣꯏꯅ ꯀꯜꯂꯤꯁꯤꯕꯣ ꯃꯁꯛꯁꯤꯡꯗꯣ ꯈꯔ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯔꯦ ꯃꯆꯤꯟꯅ ꯇꯥꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯃꯨꯖꯥꯎꯅ ꯍꯣꯏ ꯕꯨꯡꯉꯣ ꯌꯦꯡꯕꯤꯔꯨꯅꯨ ꯑꯩꯗꯤ ꯇꯟꯗꯅ ꯃꯥꯏꯒ ꯑꯣꯟꯁꯤꯟꯖꯗꯦ ꯈꯨꯠꯁꯨ ꯀꯜꯂꯤ ꯀꯩꯅꯣ ꯃꯣꯏ 3 ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯀꯅꯥꯝꯇ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯀꯅꯥꯝꯇꯒ ꯇꯤꯟꯅꯕ ꯎꯗꯦꯅꯦ ꯃꯣꯏ 3 ꯑꯗꯨꯝ ꯇꯤꯟꯅꯕ ꯅꯠꯇꯅ ꯀꯅꯥꯒ ꯇꯤꯟꯅꯗꯣꯏꯅꯣ ꯍꯥ ꯃꯤꯔꯣꯟꯗꯤ ꯃꯤ ꯑꯇꯩꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯃꯣꯏ 3 ꯁꯨꯔꯕꯅꯤ ꯍꯥꯏꯗꯅ ꯃꯤ ꯈꯠꯅꯕꯁꯨ ꯑꯗꯨꯝ ꯍꯧꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏ ꯃꯃꯥꯗꯨꯁꯨ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯣꯏꯒꯤꯁꯤꯕꯨ ꯅꯨꯄꯥ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃ ꯌꯥꯎ ꯍꯌꯦꯡ ꯌꯦꯡꯉꯨꯀꯣ ꯅꯨꯄꯥꯗꯨꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯅꯨꯄꯤ ꯊꯤꯔꯀꯥꯟda ꯃꯧꯗꯣ ꯃꯃꯩ ꯃꯀꯣꯛ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯣꯏ 3ꯒꯤ ꯃꯇꯧꯗꯨꯗ ꯏꯇꯥꯎ ꯑꯩꯗꯤ ꯃꯣꯏꯁꯦ ꯃꯌꯨꯝ ꯄꯥꯟꯕꯒꯝꯇ ꯈꯪꯗꯧ ꯃꯥꯟꯗꯦꯗ ꯈꯪꯂꯁꯨ ꯆꯟꯅꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯃꯣꯏꯕꯨ ꯀꯩꯗ ꯆꯟꯅꯗꯣꯔꯤꯒꯦ ꯍꯥ ꯊꯨꯝ ꯆꯔꯥ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯜꯂꯤ ꯍꯥꯏꯗꯣ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁ ꯑꯩꯗꯤ ꯃꯣꯏꯒꯤ ꯏꯕꯦꯌꯥꯏꯃ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯑꯗꯣ ꯃꯁꯛꯇꯣ ꯈꯔ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯃꯣꯏꯒꯤ ꯃꯆꯦ ꯑꯍꯜ ꯊꯝꯕꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯑꯗꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯇꯧꯗꯨꯗ ꯑꯩ ꯇꯟꯗꯅ ꯇꯣꯛꯂꯕꯅꯤ ꯑꯁ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗꯦ ꯅꯪꯁꯨ ꯃꯣꯏꯗ ꯑꯁꯥ ꯁꯥꯒꯠꯄ ꯍꯧꯔꯝꯂꯤꯕꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯒ ꯈꯜꯂꯤꯁꯤꯅ ꯑꯣꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯗ ꯀꯧꯗꯣꯏꯅꯤꯅꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯥꯗ ꯀꯧꯕ ꯉꯝꯃꯣꯏꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯇꯥꯗ ꯀꯧꯗꯣꯏꯕ ꯑꯁ ꯅꯪꯁꯤꯗꯤ ꯄꯥꯛꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤꯗꯣ ꯅꯪꯅ ꯈꯜꯂꯨꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯗꯣ ꯈꯜꯂꯨꯕꯅꯤꯗꯅ ꯑꯗꯣ ꯂꯧꯅꯔꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯗ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯣ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯇꯥꯗꯒ ꯍꯥꯏꯗꯣꯛꯅꯔꯤ ꯇꯥꯗꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ ꯑꯁꯨꯝꯅ ꯃꯣꯏ 2 ꯅꯣꯛꯃꯤꯟꯅꯔꯒ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯅꯁꯨ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯟꯅꯩ ꯀꯅꯥꯝꯇꯅ ꯃꯣꯏꯕꯨ ꯐꯖꯅ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯏꯇꯠ ꯇꯠꯇꯅ ꯃꯣꯏꯒ ꯃꯤꯒ ꯍꯦꯛꯇ ꯈꯠꯅ ꯆꯩꯅꯕ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏ ꯅꯣꯡꯃ ꯈꯣꯏꯃꯨꯅ ꯍꯟꯖꯤꯜꯂꯛꯂꯒ ꯍꯩ ꯅꯣꯏꯅ ꯃꯥꯅꯁ ꯀꯩ ꯂꯩꯅꯒꯦ ꯍꯥ ꯀꯩꯗꯧꯔꯤ ꯅꯨꯄꯥ ꯀꯩ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯅꯆꯥꯁꯤꯡꯗꯨ ꯂꯣꯏꯅ ꯀꯧꯊꯣꯔꯛꯎ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤ ꯍꯥ ꯑꯩ ꯅꯥꯀꯣꯡꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯋꯥꯗꯤ ꯍꯥꯏꯗꯤ ꯅꯥꯀꯣꯡ ꯇꯥꯕ ꯉꯝꯗ꯭ꯔꯦꯌꯦ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯅꯣꯏ ꯅꯃꯥꯅꯆꯥꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏꯁꯤꯒꯤ ꯋꯥꯔꯤ ꯑꯣꯏꯗ꯭ꯔ ꯂꯩ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯏ ꯃꯤ ꯈꯠꯅꯈꯤꯗꯧꯔꯤꯒꯦ ꯍꯥ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯏꯕꯦꯌꯥꯏꯃꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯗꯧꯅ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ ꯑꯩꯁꯦ ꯏꯁꯧ ꯃꯔꯛꯇ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯏꯁꯧ ꯂꯥꯡꯕ ꯍꯩꯅꯔꯤ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯍꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯃꯤ ꯈꯠꯅꯩꯌꯦꯕ ꯅꯣꯏꯅ ꯃꯤ ꯈꯠꯅꯕ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯠꯇꯦ ꯅꯣꯏꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯐꯪꯂꯤꯗꯅ ꯑꯩ ꯀꯩꯅꯥꯍꯟꯅ ꯅꯨꯄꯥ ꯅꯪꯁꯤ ꯃꯤꯋꯥ ꯑꯣꯟꯊꯣꯛꯅ ꯂꯧꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯑꯣꯏꯕꯅꯤ ꯈꯪꯗꯦ ꯑꯣꯏꯗꯕꯅꯤ ꯈꯪꯗꯦ ꯃꯤꯅ ꯄꯪꯉꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯍꯩ ꯃꯤꯋꯥ ꯂꯧꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯇꯧꯕꯨ ꯇꯧꯗ꯭ꯔꯣ ꯅꯣꯏꯒꯤ ꯅꯇꯧꯗꯨꯗ ꯃꯤꯅꯁꯨ ꯍꯥꯏꯔꯤꯈꯩ ꯄꯛꯆꯩ ꯑꯩꯗꯤ ꯃꯊꯥ ꯁꯥꯗꯧꯔꯤ ꯊꯝꯕꯥꯜꯅ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯕꯗꯤ ꯃꯤꯅꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯤꯅ ꯎꯁꯤꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ
Noi na mana sa sidi ngang na bang ngambazat na tihe. Ay, karay ganam laser rag. Noi gina misang yam manina ay gidi tan tanina ay sian bataba. Asum na koy mo ing kolom na dumsang kre. Mama masa moy nok to na lihaw. Mathangi numit ni ayuki tumba haugat pa matam ni koy mo ayuk ang tahawgat to na ngag chathok lu rew matungda yum da hanjilakpada kanam tahawgat lamdi. Koy mo na. Ay, noi ba amat tahawgat tri bro? Ha? Noi re. Hꯧzik phawba amat tahawgat tri bandu na di karamay na miyoy ba ngamgani. Hey, mama sabi, nang na yaw tiang labani na nasa singsu loy na nataw tamle ni hey. Nasa lay sabi singdu ka nang nataw ni badu karido hay bani. Hawgat no ne noi ba? Mata mama sa dre, yaroy ni khwaidagi mapiyoy ni mama si soy re ba. Adu na di masa singsu loy na soy bataba. Kainahan, makok maru isaw saw kay thoklai aduga. Kay nunupa nang na nathaw na silaytana nga ta hawgat aga. Lekay koy ruba halaklaga sida mo koy lawlaw ni basibo. Ha? Aduga mapi soy re kay na. Mapa nang di soy da bro. Ay na kay dawrage. Hoy sunya, tumningi hay tana ngak tumagiwan. Aduga nupa na tagum paglaw da lawi hay bani. Hey, kay nu ki bu kizay. Nasamni na nane nang nanganta hawgat na nasa singsi hawdok tana. Adu wada taw hay tana. Hay ga da nang na pamungda abuan chanda na lay. Adu di muisu nang ina taw loy ni tamlak pai si masana taba na dro. Yengo masa sin bigyan bina masak ti daga sabada. Makong na khotla ga sai tana. Adum na masa singa dusu khotla ga sari bada. Adu ni masa hay basidi mapigi mataw loy ni tam kanglabra. O yare. Ay bigyan bi ka praman ga taw tana. Asum na ngang naringay duda masa nupi ahum dusu makok maroy pa kay hawgat na re. Nupi maoybagi lubo nanba kiba haybaduma moyda leiti. Chabaga tumbaga ayama tawraga leibani. Thambal na. Kay nupa ba ngakta gyan tana tungki tawbase paba na koy law bada tumbang gamta khangtre tumbaga yatre. Yaram loy ba. Numidang sak hek tokpadagi tumba sangkibaduna hauzik na minawatol lom labasi phawba phawungda leiribado tumba yadrib. Ha? Numidang gadi loy nakokpada. Lan laklabadi sin man nang hawdadana siba na hangani. Kainahan na, hay ma, sak tokpa hayra ning muning singlay. Hay, noi kanano makolik to, piyang na bataw. Ibayay mo na. Ay di nga maroy, isira to bida kay nung piyangalu. Tambal na. Kari ba? Angang ni kayo na pakon nga sira dana. Ay sunga maroy, ato bi piyangalu. Diyan isaw lang lay. Tawra daw ni. Noi na tanaraga, ay nguna tara daw ni. Noi hay sini. Noi adum ina na lay na daw bro. Ha? Ay piyang hay bro. Noi hum isaw na layraga ay nakulik piyang bahay basi mino uraga pazaroy da. Koy muna. Yam nungayri. Noi naman asagi kumaysi. Hausing pawba ngarang namidang sabagi kulik pawa piyang jiba. Ha? Noi nupi yaman na piyang masang jiba na dro. Nungay ni haysi. Aduk tan ba noi na hayang mingi mayumda karamay sana doy ba. Janaroy hari basi. Kay nahal na. Nupa nang su adumay na hay ganun na. Nang na niya. Angang singsigi wakal hantan na mawag tangang ladana. Noong matasu, nasa singsigi haraw na mawag tangang di kari mapano sibo. Kari mapano kayo? Kari mapano sibo? Kari no kang debi. Ay, suka na ngang liba sibaw ba law draba sida ngang draba di karamay tawagani. Nupi ng bahap tajra. Iba ni isang na ngang draba di ay itom tanang ngang bada uy haybidi hay ko. Haybidi hay. Hay iba ni soka ni ko. Chopak ka di. Kari sopo daw. Ay napong pa isa na bukari sopo niya kay karim na kalunong pa ay torakin. Asiyayam laga kay nahan sangkri masasing dusu sangkri koy muna. Ay na iya da konggol ka kay ngang limasi. Lawo mo ko bulay dinisi. Karamay ngang nanisidi. Kung ay nag isoy ribasi mamanga sini. Maan haybita na tawri ba nini. Kangdrada. Ay so gyan tas electricity yaw ba di. Asum na koy mo matawrom da may unsinki. Kainahan ni masanupi sing ngang nasat na bangamda bahay bado oy. Mama oy ba manaso masasing bu warak watem taw bagiwasu laiti. Asum na taw bado koy modi mathayam na sarami. Matam na sumsum hawki jahi mari mangamug hawkre koy mugi masanupa amakak yaw buduso jawri. Pakang parakli aduga masanupi ahum duso mayumpa na kirami. Nongma koy mugi masanupa ngan bana. Baba, hawsikti Isiya hoy suloy na mayumpa nagrabanina imungse isiksik. Imaga koy humdang laybase yam nungay che ay nupi tirage. Ha, karibaw zikito. Nang nupi tirage ba? Patsari ni isagi wase. Panabudungay rin itabda. Kay nahal na. Hey, kay nunang nahay do. Ha,
ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯊꯤꯔꯒꯦꯕ ꯅꯪꯕꯨ ꯅꯨꯄꯤꯗꯨ ꯀꯔꯤ ꯁꯨꯔꯒ ꯊꯥꯛꯇꯣꯏꯕ ꯍꯥ ꯌꯥꯗꯦ ꯅꯪꯒꯤ ꯅꯨꯄꯤꯗꯤꯅꯦ ꯏꯃꯥꯅ ꯈꯨꯠ ꯆꯥꯕꯤꯃ ꯀꯛꯁꯤ ꯍꯟꯗꯅꯅꯦ ꯊꯤꯒꯗꯧꯔꯤꯕꯅꯤ ꯇꯍꯥ ꯊꯤꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯅꯨꯄꯤ ꯑꯃ ꯊꯥꯛꯄꯒꯤꯕꯨ 이마ꯅ 와리ꯕ ꯀꯩꯒꯤ 이마가 빠바가 되리시디 ꯈꯣꯏꯃꯨꯅ ꯑꯁ ꯂꯣꯏꯔꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯋꯥꯔꯤꯅꯣ 이빠ꯒꯤꯕꯨꯒꯣ ꯌꯥꯏ 이사ꯒꯤ ꯋꯥꯈꯜꯗꯣ 이빠ꯅ ꯊꯥꯒꯠ ꯑꯗꯨꯏꯅꯤꯗꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯃꯆꯥ ꯍꯥꯏꯗꯣ ꯀꯔꯤ ꯀꯌꯥꯗꯅꯣꯅꯦ 이마가 빠바가 ꯂꯩꯔꯤ ꯀꯥꯏꯅ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯀꯗꯥꯏꯗꯅꯣꯃ ꯆꯠꯍꯧ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯥꯎꯔꯕꯅꯤ 이마 빠바ꯕꯨ ꯄꯣꯊꯥꯍꯜꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ 이마 빠바 ꯂꯩꯔꯤ ꯀꯥꯏꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯣꯅꯦꯁꯦ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯅꯠꯇꯕ ꯑꯃꯈꯛꯇꯨꯕꯨ ꯊꯥꯛꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯣꯏꯒꯤꯁꯦ ꯍꯌꯦꯡ 이바ꯅꯤ ꯇꯣꯉꯥꯟ ꯆꯥꯎ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯖꯥꯠꯂꯣ ꯈꯣꯏꯃꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯁꯤꯗ ꯍꯥꯟꯅ ꯍꯥꯠꯂꯒꯤꯗꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯉꯥꯟꯕ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤ ꯑꯗꯨꯒ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯀꯩꯅꯣ ꯐꯨꯒꯦ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯕꯥꯕꯥ ꯅꯪꯁꯦ ꯅꯆꯥꯁꯤꯡꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤꯗ ꯃꯥꯜꯂꯦ ꯏꯆꯦ ꯍꯣꯏ ꯂꯩꯔꯤꯉꯩꯗꯁꯨ ꯄꯥꯕꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯗ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯁꯨ ꯃꯆꯦꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯃꯁꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯅꯇꯣꯝꯇ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯅꯃꯥꯒ ꯅꯆꯦ ꯍꯣꯏꯒꯅ ꯂꯨꯅ ꯇꯧꯕꯗꯨꯗ ꯅꯪ ꯅꯥꯇ꯭ꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯤꯀꯣ ꯈꯣꯏꯃꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯊꯤꯗꯤ ꯊꯤꯕꯖꯥꯠꯅꯤꯀꯣ ꯏꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯛꯄꯕꯨ ꯅꯥꯇꯩ ꯆꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯁꯨꯝꯅ ꯉꯥꯟꯕ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕꯒ ꯇꯥꯕꯤꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯕꯦꯌꯥꯏꯃ ꯈꯠꯅꯩ ꯍꯥꯏꯗꯅ ꯃꯄꯥꯝꯗ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏ ꯏꯃꯥ ꯑꯩ ꯃꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯑꯩ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ ꯃꯣꯏꯒꯤ ꯃꯌꯨꯝꯗꯨ ꯂꯩꯕꯗꯅꯦ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯁꯣꯏꯔꯣꯏ ꯑꯗꯨꯅ ꯅꯣꯏꯁꯨꯅꯦ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯀꯩꯅꯍꯜ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥ ꯅꯠꯇꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯃꯥꯅ ꯑꯩꯁꯦ ꯐꯨꯔꯤꯕ ꯃꯤꯕꯨ ꯁꯤꯅꯤꯡꯉꯥꯅꯤ ꯈꯪꯗꯈꯩ ꯐꯨꯏ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯥꯅꯤ ꯁꯥ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯍꯥꯏꯗꯣ ꯀꯩꯅꯣꯅꯦꯍꯦ ꯁꯥ ꯉꯥꯒ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯉꯝꯒꯦ ꯍꯥꯏꯕ ꯌꯥꯗꯕꯒꯤꯔꯣ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯉꯝꯒꯦꯔꯥ ꯃꯥꯅꯉꯝꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯆꯠꯄꯁꯨ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯍꯜ ꯏꯆꯥꯅ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯂꯨꯔꯅꯨ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯌా ꯐꯔꯣই ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯥꯗꯨ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯪꯅ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯄꯟꯇꯠꯄꯗꯨꯗ ꯍꯣꯡꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯌꯥꯠꯇ ꯄꯣꯞ ꯇꯥꯔꯤꯅꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ ꯍꯩ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ ꯅꯪꯁꯨꯅꯦ ꯑꯉꯥꯡꯁꯤꯅ ꯈꯠꯅꯔꯒ ꯂꯥꯛꯏ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯔꯝꯗꯣ ꯍꯪꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯆꯠꯂꯨꯔꯅꯨ ꯍꯦꯛꯇ ꯍꯥꯏ ꯀꯩꯅꯣ ꯅꯆꯥꯁꯦ ꯃꯣꯏ ꯃꯌꯨꯝꯗꯨꯗ ꯑꯃꯨꯛ ꯊꯥꯈ꯭ꯔꯒ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯧ ꯑꯃ ꯁꯤꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯇꯥꯔꯦ ꯃꯗꯨ ꯏꯆꯥꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯤꯌꯦ ꯍꯣꯏ ꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯁꯤꯕ ꯃꯤꯅ ꯃꯥꯡꯖꯔꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯗꯤ ꯅꯆꯥꯒꯤ ꯑꯁꯣꯏꯕ ꯀꯔꯝꯍꯥꯏꯅ ꯆꯨꯝꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥ ꯏꯃꯥꯛ ꯅꯨꯄꯥꯗꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯀꯌꯥ ꯀꯥꯏꯗꯕ ꯃꯤ ꯃꯥꯜꯂꯤꯗ ꯏꯕꯦꯌꯥꯏꯃꯅ ꯄꯥꯕꯒꯤꯗꯣ ꯑꯩꯅ ꯁꯣꯏꯕꯅꯤ ꯁꯤꯔꯣ ꯄꯥꯕꯕꯨ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤꯗꯨꯕꯣ ꯍꯩ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯇꯧꯔꯝꯗꯧꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯁꯪ ꯎꯔꯕ ꯑꯗꯨꯒꯤꯅꯤ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤꯅ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯕꯗꯤ ꯐꯩꯗꯅ ꯍꯅꯨꯕꯁꯤꯗꯤ ꯍꯩ ꯅꯣꯏꯅ ꯄꯥꯒꯣꯟ ꯁꯤꯟꯅꯔꯨꯅꯨ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯛꯀꯗꯧ ꯅꯠꯇꯦꯀꯣ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯎ 이베야이ꯃꯅ ꯇꯞꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯕ꯭ꯔꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗ ꯍꯣꯏ ꯃꯥ ꯑꯩ ꯂꯥꯛꯑꯦ ꯑꯁꯨꯝꯅ 이베야이ꯃ ꯆꯪꯈ꯭ꯔꯦ ꯈꯣꯏꯃꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯃꯆꯥ ꯑꯣꯏꯍꯟꯕ ꯉꯝꯗꯣꯏꯅꯣ ꯋꯥꯠꯂꯤ ꯍꯜꯂꯛꯈꯤꯅꯤ ꯑꯅꯤꯗꯨꯃꯁꯨ ꯀꯌꯥꯕꯨ ꯀꯨꯏꯅ ꯂꯩꯅꯤꯒꯦ 이베야이ꯃ ꯃꯄꯥꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯁꯨ ꯃꯃꯥꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯗꯅ ꯊꯝꯂꯤꯕꯅꯤꯅ ꯃꯥꯁꯨ ꯆꯠꯇ꯭ꯔꯦ ꯇꯁꯦꯡꯅ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯃꯥꯅ ꯌꯨꯝꯗ ꯇꯧꯕ ꯁꯨꯅꯤꯡꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕ ꯊꯛꯈꯥ ꯅꯥꯏꯗꯕ ꯃꯌꯥꯝꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯃꯥꯗ ꯃꯥꯅ ꯆꯨꯝꯕꯗꯧꯅ ꯇꯝꯂꯕꯅꯤꯅ ꯀꯩꯅꯍꯜꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯀꯣ ꯏꯃꯥ ꯇꯧꯒꯦ ꯃꯥ ꯂꯥꯛꯈꯤꯁꯅꯨ ꯏꯃꯥꯅ ꯇꯧꯕ ꯌꯦꯡꯉꯨꯀꯣ ꯍꯦꯔꯥ ꯃꯣꯏꯅ ꯏꯆꯥꯕꯨ ꯁꯥ ꯁꯟꯒꯨꯝ ꯐꯨꯕ ꯈꯣꯏꯁꯤꯕꯨ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯑꯁꯨꯝꯅ
ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯗꯅ ꯃꯁꯥꯅ ꯍꯥꯏꯕ ꯊꯥꯖꯗꯨꯅ ꯊꯝꯂꯕꯅꯤꯅ ꯏꯕꯦꯌꯥꯏꯃ ꯏꯃꯨꯡꯗꯨꯗ ꯍꯥꯏꯅ ꯍꯨꯝꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯀꯧꯕ ꯂꯥꯛꯇ꯭ꯔꯤ ꯅꯣꯡꯃ ꯉꯥꯟꯕꯗꯨ ꯄꯤꯆꯦꯜꯂꯛꯏ ꯏꯕꯦꯌꯥꯏꯃꯅ꯫ ꯅꯪꯗꯤ ꯀꯔꯤ ꯅꯃꯤꯡ ꯀꯧꯏ? ꯍꯥ, ꯀꯗꯥꯏꯗꯒꯤꯅꯣ? ꯅꯃꯥ ꯅꯄꯥꯅ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯥꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯍꯪꯉꯤ꯫ ꯊꯣꯏꯕꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯪꯈ꯭ꯔꯦꯗ꯫ ꯅꯃꯥ ꯅꯄꯥ ꯀꯥꯏꯅ ꯁꯛꯇꯥꯁꯤꯒ ꯁꯤꯗꯥ ꯁꯪꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯅꯥꯅꯣ ꯁꯤꯕꯣ? ꯈꯣꯏꯃꯨꯅ, ꯍꯩ ꯏꯕꯦꯌꯥꯏꯃ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯍꯥ, ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯆꯪ ꯏꯃꯨꯡꯗ ꯏꯄꯥ ꯋꯥꯔꯤ ꯁꯥꯒꯦ꯫ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯏꯆꯥ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ? ꯃꯣꯏ ꯃꯁꯤꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯒ ꯁꯤꯅ ꯀꯅꯥ? ꯀꯩꯅꯣ ꯄꯥꯕ, ꯁꯤ ꯌꯦꯡꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯪꯕꯅꯤ, ꯂꯩꯔꯗꯤ ꯐꯩꯗꯅ, ꯑꯗꯨꯒꯤ ꯋꯥꯅꯤꯗ꯫ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯕ, ꯆꯪꯉꯨ ꯆꯪꯉꯨ, ꯆꯪꯉꯨ ꯍꯥꯏꯔꯗꯤ ꯆꯪꯉꯨ꯫ ꯏꯕꯦꯌꯥꯏꯃ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯈꯜꯂꯤ, ꯑꯣ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯍꯦꯂꯥ ꯌꯥꯔꯣꯏꯗꯧꯔꯤ, ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯐꯅ ꯐꯥꯎꯗꯅꯁꯨ ꯑꯩꯉꯣꯟꯗꯗꯤ ꯄꯪꯌꯥ ꯌꯥꯔꯣꯏꯍꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯈꯣꯏꯃꯨꯅ ꯀꯩ ꯀꯩꯅꯣ ꯍꯪꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯉꯥꯟꯕꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯏꯕꯦꯌꯥꯏꯃꯒ ꯀꯩꯅꯥꯍꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯊꯣꯏꯕꯤꯅ ꯇꯥꯏ꯫ ꯀꯩꯅꯥꯍꯜꯅ, ꯁꯤꯕꯨ ꯃꯧꯅꯦꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕꯖꯥꯠ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯦ, ꯄꯪꯂꯥꯏ ꯂꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯏꯕꯦꯌꯥꯏꯃꯅ, ꯏꯃꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ? ꯍꯥ, ꯑꯩꯅ ꯉꯁꯥꯏꯅ ꯍꯪꯕꯅꯤ, ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯖꯥꯠꯂꯥ ꯍꯥꯏꯗꯅ, ꯑꯗꯨꯒ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯅꯣꯏ ꯅꯄꯥꯁꯤꯁꯨꯅꯦ ꯑꯗꯨ ꯍꯪꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯃꯥꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯃꯥꯅ ꯅꯪꯉꯣꯟꯗ ꯆꯩꯔꯤꯕꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯅꯪꯕꯨ ꯎꯁꯤꯠꯈꯤꯗ꯭ꯔꯣ? ꯑꯗꯨꯅꯤ ꯏꯃꯥ, ꯃꯧ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯄꯣꯟꯇꯦ, ꯂꯝ ꯍꯦꯜꯂꯗꯤ ꯏꯕꯦꯌꯥꯏꯃ ꯑꯩꯒꯤ ꯈꯨꯐꯨꯗ ꯃꯥ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯗꯧꯅꯤ꯫ ꯊꯣꯏꯕꯤꯅ ꯈꯜꯂꯤ, ꯏꯁ, ꯏꯕꯦꯌꯥꯏꯃ ꯑꯩꯒꯤ ꯈꯨꯐꯨ ꯀꯥꯏꯅ ꯃꯁꯦ ꯍꯜꯂꯛꯄꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯦꯔꯥ, ꯍꯜꯂꯛꯄꯤ ꯃꯥꯅ ꯊꯣꯏꯕꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝꯗꯨꯗ ꯌꯦꯡꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯕꯤ ꯉꯥꯟꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯊꯥꯃꯨꯛ ꯐꯥꯔꯛꯄꯗ ꯊꯝꯕꯥꯜ ꯀꯞꯂꯒ ꯆꯪꯂꯛꯏ ꯀꯩꯅꯥꯍꯜꯅ꯫ ꯍꯩ ꯏꯃꯥꯒꯤ ꯊꯝꯕꯥꯜ, ꯀꯩꯗꯧꯔꯦ? ꯍꯥ, ꯀꯩꯒꯤꯅꯣ ꯀꯞꯂꯒ ꯂꯥꯛꯂꯤꯕꯁꯤꯕꯨ? ꯍꯥ? ꯊꯝꯕꯥꯜ ꯀꯞꯂꯗꯨꯅ, ꯏꯃꯥ, ꯑꯩ ꯅꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯎꯔꯦ꯫ ꯈꯣꯏꯃꯨꯅ, ꯇꯧꯔꯤꯁꯤ ꯏꯅꯤꯡꯊꯤꯅ ꯇꯧꯔꯤꯁꯦ, ꯃꯁꯤꯁꯨ ꯐꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯁꯤꯅ ꯍꯜꯂꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯤ꯫ ꯊꯝꯕꯥꯜꯅ, ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯉꯝꯂꯔꯣꯏ, ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯏꯕꯦꯌꯥꯏꯃꯅ, ꯏꯆꯦ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ? ꯍꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ, ꯍꯥ, ꯑꯩ ꯇꯧꯒꯦ, ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯛꯏꯅꯣꯁꯦ ꯍꯥꯏꯌꯣ꯫ ꯊꯝꯕꯥꯜ ꯑꯗꯨꯝ ꯀꯞꯇꯅ ꯂꯩꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯅ, ꯍꯩ ꯍꯩ, ꯅꯣꯏꯅ ꯑꯗꯨꯋꯥꯏꯗ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯏꯃꯨꯡꯗ ꯆꯪꯒꯦꯒ ꯆꯪꯅꯈ꯭ꯔꯣ꯫ ꯀꯩꯅꯥꯍꯜꯅ, ꯀꯩꯅꯣ ꯅꯨꯄꯥ, ꯅꯆꯥꯁꯤꯅ ꯀꯞꯂꯒ ꯂꯥꯛꯏꯁꯤꯕꯨ ꯀꯗꯥꯏꯅꯣ ꯀꯩꯅꯣ ꯍꯥꯏꯗꯅ ꯍꯪꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯍꯩ, ꯍꯪꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯈꯠꯅꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯃꯥꯁꯨ ꯍꯜꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ, ꯏꯆꯥ ꯑꯍꯨꯝ ꯃꯌꯨꯝ ꯄꯥꯟꯕꯗ ꯑꯅꯤꯗꯤ ꯍꯜꯂꯛꯑꯕ, ꯍꯥ, ꯑꯃꯗ ꯉꯥꯏꯔꯕ, ꯑꯃꯗꯨꯅ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯖꯥꯠꯅꯣ? ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯗꯦꯗ ꯇꯧꯔꯤꯁꯦ, ꯃꯆꯥꯁꯤꯅ ꯀꯞꯄꯒ ꯂꯩꯔꯒ ꯃꯥꯅ ꯃꯁꯤꯗ ꯑꯩꯁꯨ ꯈꯪꯉꯤ ꯀꯥꯏꯅ꯫ ꯂꯥꯎ ꯂꯥꯎ, ꯅꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯎꯋꯣ, ꯅꯣꯏ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯨ, ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯑꯁꯨꯝꯅ ꯀꯩꯅꯥꯍꯜ ꯃꯆꯥꯅꯤꯉꯣꯜ ꯑꯅꯤꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯁꯣꯟꯖꯩ, ꯅꯨꯡꯁꯤꯗꯦꯗ ꯇꯧꯔꯤꯁꯦ, ꯃꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯟꯈ꯭ꯔꯒ ꯑꯃꯨꯛ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ, ꯃꯃꯥꯏꯁꯤꯡꯁꯦ ꯆꯥꯎꯟ ꯇꯣꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯀꯩꯅꯥꯍꯜꯅ, ꯍꯩ ꯃꯧ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯁꯦ ꯅꯅꯝꯃ ꯑꯍꯜꯒꯤ ꯆꯥꯛ ꯍꯥꯞꯆꯤꯜꯂꯨ, ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯥ ꯅꯪꯕꯣ? ꯍꯥ, ꯊꯣꯡꯗ꯭ꯔꯕꯗꯤ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ, ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯔꯅꯨ꯫ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤ, ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯤ ꯑꯅꯤ ꯁꯨꯔꯕ, ꯑꯩ ꯈꯔ ꯆꯦꯛꯁꯤꯟꯅꯕ ꯌꯥꯗꯦ, ꯃꯣꯏꯒꯤ ꯃꯤꯆꯪ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ ꯇꯧꯔꯤꯁꯦ꯫ ꯃꯃꯥꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯅ ꯃꯆꯥꯁꯤꯡꯁꯤ ꯂꯥꯛꯏꯁꯦ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯆꯠꯈꯤꯅꯕꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯃꯆꯥꯒꯤ ꯋꯥ ꯂꯧꯗꯅ ꯆꯠꯈ꯭ꯔꯅꯨ ꯀꯥꯏꯅ꯫ ꯀꯩꯅꯣ ꯃꯣꯏꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯆꯥꯅꯦꯅ ꯆꯅꯗꯕꯤ ꯉꯥꯛꯇ ꯄꯣꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯅꯠꯇꯦ, ꯉꯁꯥꯏ ꯄꯥꯕꯅ ꯍꯥꯏꯈꯤꯕꯗꯣ ꯑꯃꯁꯨ ꯋꯥꯠꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯃꯒ ꯂꯥꯛꯂꯕꯗꯤ ꯑꯍꯨꯝ ꯁꯨꯗꯣꯏꯕ,
ꯑꯗꯨꯗꯤ ꯌꯨꯝꯁꯦ ꯍꯜꯂꯛꯄꯤ ꯃꯒꯣꯜ ꯇꯥꯔꯦꯅꯦ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ ꯑꯃꯨꯛꯇꯕꯨ ꯅꯣꯛꯈꯤꯒꯦꯗ ꯑꯌꯨ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗꯨꯗ ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯏꯕꯦꯌꯥꯏꯃꯅ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯁꯣꯝꯗ ꯅꯈꯣꯏꯅ ꯃꯊꯥ ꯁꯥꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯣꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯕ ꯍꯥ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯗꯅ ꯅꯣꯛꯅꯩꯔꯣ ꯅꯪꯒꯤꯗꯣ ꯍꯥ ꯀꯩꯅꯣ ꯏꯅꯝꯃ ꯅꯣꯛꯄ ꯐꯥꯎ ꯌꯥꯗ꯭ꯔꯕꯨ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯅꯣꯛꯄ ꯐꯥꯎ ꯌꯥꯗ꯭ꯔꯗꯤ ꯌꯨꯝꯁꯦ ꯂꯩꯕ ꯂꯨꯗꯧꯔꯤꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯊꯣꯡꯉꯨꯀꯣ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯂꯛꯀꯅꯨꯀꯣ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕꯁꯨ ꯇꯨꯃꯤꯟꯅ ꯊꯣꯡꯉꯣꯕ ꯅꯠꯇꯦ ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯨꯔꯇꯤꯗꯧꯅ ꯑꯩꯕꯨ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯣ ꯅꯣꯛꯅꯤꯡꯉꯒ ꯅꯣꯛꯀꯅꯤ ꯅꯣꯛꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ ꯀꯩꯅꯣ ꯑꯩꯅ ꯅꯣꯛꯆꯕꯕꯨ ꯏꯅꯝꯃꯅ ꯄꯥꯅꯔꯤꯁꯤꯕꯣ ꯀꯌꯥꯗꯣ ꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯐꯨꯗꯨ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯂꯤꯕꯁꯤꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯁꯤꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ ꯏꯅꯝ ꯌꯥꯏꯃ ꯀꯩꯒꯤꯅꯣ ꯅꯊꯧ ꯂꯩꯇꯅ ꯆꯥꯛꯈꯨꯝꯁꯤ ꯆꯪꯂꯛꯂꯒ ꯈꯠꯅꯕ ꯍꯧꯔꯤꯁꯤꯕꯣ ꯑꯩ ꯆꯥꯛꯁꯤ ꯉꯥꯛꯇ ꯊꯣꯡꯒꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯩꯅꯣ ꯈꯪꯗꯦ ꯐꯩ ꯊꯣꯡꯉꯣ ꯆꯥꯛꯇꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯅꯦꯛ ꯇꯧꯔꯛꯂꯕ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯌꯥꯏꯃ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯍꯥꯏꯍꯧꯏ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯑꯩꯁꯨ ꯊꯣꯏꯕꯤꯅꯤ ꯀꯩ ꯅꯣꯏꯅ ꯑꯩꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯕꯗꯤ ꯍꯧꯔꯣꯏ ꯑꯗꯨꯒ ꯅꯣꯏꯅ ꯍꯧꯔꯛꯂꯕꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯉꯥꯟꯕꯗ ꯀꯩꯅꯣ ꯅꯨꯄꯥ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯑꯩ ꯅꯥꯀꯣꯡꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯀꯣ ꯅꯠꯇꯦ ꯅꯣꯏꯅ ꯆꯦꯁꯤꯡꯁꯤꯅ ꯂꯣꯏꯅ ꯍꯜꯂꯛꯏꯁꯤꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯨ ꯁꯨꯔꯦ ꯑꯃꯠꯇ ꯉꯥꯏ ꯅꯠꯇ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯃꯗꯨꯁꯨ ꯀꯨꯏꯔꯣꯏ ꯍꯜꯂꯛꯀꯅꯤ ꯃꯣꯏꯅ ꯏꯃꯥꯒ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯦꯛ ꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯦ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯅꯔꯛꯀꯅꯤꯀꯣ ꯍꯩ ꯃꯁꯤꯕꯨ ꯑꯩꯅ ꯈꯪꯕ ꯃꯣꯏꯕꯨ ꯑꯩꯅ ꯍꯜꯂꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕ꯭ꯔꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯆꯨꯝꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯏꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯩꯕꯒꯤ ꯂꯥꯛꯄ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕꯁꯨ ꯈꯠꯅꯔꯨꯅꯨꯀꯣ ꯃꯣꯏꯅ ꯉꯝꯈꯤꯅꯤ ꯃꯣꯏꯗꯤ ꯃꯤ ꯌꯥꯝꯃꯦ ꯀꯔꯤ ꯈꯠꯅꯔꯨꯅꯣꯕ ꯑꯗꯨꯗꯤ ꯃꯣꯏꯅ ꯐꯨꯔꯁꯨ ꯑꯩ ꯑꯗꯨꯝ ꯈꯥꯡꯅ ꯂꯩ ꯇꯥꯔꯦꯅꯦ ꯍꯥ ꯅꯪꯁꯨ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯍꯧꯔꯛꯂꯤꯕꯁꯦ ꯌꯥꯝ ꯇꯣꯏꯔꯕꯅꯤ ꯑꯩꯅ ꯁꯨꯝ ꯍꯟꯕꯒꯤ ꯋꯥꯅꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯍꯜꯂꯔꯣꯏ ꯃꯣꯏꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯊꯣꯏꯕꯤꯅꯤ ꯊꯣꯏꯕꯤ ꯅꯪ ꯊꯥꯏꯅꯒꯤ ꯊꯣꯏꯕꯤꯒꯤ ꯊꯧꯅꯥ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯒꯤ ꯊꯧꯅꯥ ꯍꯥꯏꯕ ꯅꯪꯕꯨ ꯊꯥꯏꯅꯒꯤ ꯊꯣꯏꯕꯤꯗꯨꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ ꯈꯪꯕ ꯈꯪꯗꯕ ꯃꯥꯒꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯆꯥꯅ ꯌꯥꯎꯔꯤꯀꯣ ꯃꯥꯅ ꯊꯥꯡ ꯂꯪꯕꯗ ꯅꯣꯡꯕꯥꯟ ꯍꯥꯏꯕ ꯃꯩ ꯊꯥꯕꯗꯣ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯑꯁ ꯀꯤꯕꯨ ꯀꯤꯁꯤꯜꯂꯤꯍꯦ ꯅꯪꯁꯨ ꯊꯥꯡꯒ ꯌꯦꯞꯄꯝꯗꯧ ꯃꯥꯜꯂꯤ ꯑꯋꯣꯏꯕ ꯑꯩ ꯊꯣꯛꯆꯍꯧꯔꯒꯦ ꯑꯁꯨꯝꯅ ꯉꯥꯟꯕ ꯊꯣꯛꯈ꯭ꯔꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥꯟꯗ ꯀꯩꯅꯥꯍꯜꯒ ꯍꯜꯂꯛꯄꯤ ꯃꯆꯦ ꯑꯅꯤꯗꯨꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯅ ꯍꯥꯏꯖꯩ ꯃꯁꯤ ꯀꯩ ꯍꯥꯏꯔꯛꯇꯧꯔꯤꯖꯥꯠꯅꯣ ꯀꯔꯝꯗꯕꯨ ꯆꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏꯍꯦ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯃꯣꯏ ꯎꯗꯅꯕ ꯃꯔꯨꯝ ꯁꯨꯝꯗꯣꯏꯅ ꯄꯥꯛꯊꯔꯒ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯗꯣ ꯊꯝꯕꯥꯜꯅ ꯎꯏ ꯍꯩ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯄꯥꯛꯊꯔꯤꯗꯨꯅ ꯀꯩꯗꯩꯅꯣ ꯁꯤ ꯂꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛ ꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯏꯆꯦ ꯑꯩ ꯄꯣꯠ ꯑꯃ ꯁꯨꯝ ꯊꯤꯔꯝꯕꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯃꯥ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯕꯁꯦ ꯃꯥꯀꯌꯥ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯤ ꯀꯩꯒꯤꯅꯣ ꯃꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯅꯪꯁꯨꯅꯦ ꯅꯇꯨꯁꯤꯗ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯗꯕꯗꯧꯅ ꯎꯏꯀꯣ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯅ ꯇꯧꯒꯅꯨ ꯀꯩꯅꯣ ꯏꯆꯦ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯎꯕꯒꯁꯦ ꯅꯣꯛꯇꯅ ꯏꯁꯧ ꯈꯔ ꯂꯥꯡ ꯇꯧꯗꯅ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯣꯏꯗ ꯍꯧꯔꯨꯅꯨ ꯍꯧꯕꯨ ꯍꯧꯔꯕ ꯀꯩꯗꯧꯗꯣꯏꯕ ꯅꯠꯇꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯉꯥꯟꯕ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯊꯥꯡ ꯌꯦꯞꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯁꯦ ꯂꯥꯛꯈꯣꯅꯦ ꯅꯪꯕꯣ ꯇꯧꯔꯤꯁꯤ ꯃꯁꯤꯗ ꯋꯥ ꯑꯝꯇ ꯉꯥꯡꯗꯕ ꯌꯥꯔꯣꯏꯗꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯏꯔꯗꯨꯅ ꯃꯅꯦ ꯃꯀꯨꯒꯤ ꯆꯥ ꯄꯤꯕ ꯂꯥꯛꯏ ꯕꯥꯕꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯅꯃꯥ ꯍꯣꯏꯅ ꯅꯝꯃꯣꯏꯗꯤ ꯊꯛꯈ꯭ꯔꯕ꯭ꯔꯣ ꯀꯩꯗꯩꯅꯣꯗ ꯄꯥꯕ ꯇꯨꯝꯕ ꯐꯥꯎ ꯍꯧꯒꯠꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛꯄꯣ ꯇꯧꯅꯤꯅꯦ ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯑꯗꯨꯅꯕꯨ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅꯤ ꯊꯣꯏꯕꯤ ꯂꯥꯛꯏ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩꯗ ꯏꯕꯦꯌꯥꯏꯃꯅ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯑꯩ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯇꯣꯡꯒꯣꯜ ꯁꯦꯒꯥꯏꯕ ꯃꯥꯟꯕꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯊꯣꯏꯕꯤ ꯇꯞꯅ ꯍꯥꯏꯖꯩ
ꯀꯩꯅꯣꯅꯦ ꯀꯧꯔꯛꯏꯁꯤꯕꯨ ꯐꯃꯨꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯐꯃꯨꯡꯗ ꯆꯥ ꯄꯨꯔꯛꯎꯁꯤꯅꯤꯅꯦ ꯃꯁꯤꯗꯤ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯒꯠꯂꯛꯇꯅ ꯆꯥ ꯑꯁꯥꯕꯁꯦ ꯇꯣꯛ ꯍꯩꯖꯤꯟꯅꯤꯀꯣ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯤ ꯑꯗꯨꯒ ꯀꯩꯅꯣ ꯏꯅꯝ ꯌꯥꯏꯃ ꯐꯃꯨꯡꯗ ꯆꯥ ꯊꯛꯄꯒꯤ ꯍꯩꯅꯕꯤꯁꯤ ꯇꯣꯛꯄ ꯂꯩꯇꯦꯅꯦꯀꯣ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯆꯥ ꯍꯥꯟꯅ ꯊꯛꯀꯦ ꯍꯥꯏꯁꯤꯕꯣ ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯍꯥ ꯑꯩꯅ ꯐꯃꯨꯡꯗ ꯆꯥ ꯊꯛꯏ ꯍꯥꯏꯕꯁꯦ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯦꯛ ꯍꯪꯂꯤꯕꯁꯦ ꯍꯥ ꯏꯆꯦꯒꯤꯗꯤ ꯄꯤꯔꯝꯂꯕ꯭ꯔꯣ ꯍꯣꯏ 이수 ꯉꯝꯗ꯭ꯔꯦ ꯊꯣꯔꯛꯂꯒ ꯃꯔꯥꯏꯅ ꯊꯛꯆꯔꯅꯤ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯒꯤ ꯇꯧꯔꯤ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯥ ꯁꯨꯝ ꯌꯦꯗ ꯂꯩꯒꯗ꯭ꯔꯣ ꯃꯧ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯂꯤꯕꯅꯤ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒꯤꯔ ꯁꯤꯗ ꯍꯜꯂꯛꯇꯅ ꯂꯩꯔꯤꯕꯁꯦ ꯃꯔꯝ ꯃꯣꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔ ꯍꯥ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯅꯪꯅ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯤ ꯃꯁꯦ ꯏꯌꯨꯝꯅꯤ ꯍꯜꯂꯛꯅꯤꯡꯂꯒ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯍꯥ ꯍꯣ ꯍꯜꯂꯛꯄꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦꯌꯦ ꯑꯩꯁꯦ ꯉꯝꯖꯗ꯭ꯔꯦ ꯃꯤꯔꯦꯝ ꯊꯥꯛꯄ ꯀꯅꯥꯅꯕꯨ ꯌꯨꯝꯁꯤ ꯂꯩꯔꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯈꯔ ꯈꯔ ꯇꯧꯃꯤꯟꯅꯔꯗꯤ ꯐꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤꯗ ꯐꯝꯕꯒ ꯆꯥꯕꯒ ꯇꯧꯗꯅ ꯂꯩꯔꯦ ꯇꯨꯝ ꯍꯧꯒꯠꯄ ꯐꯪꯉꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯔꯒꯦ ꯌꯦꯡꯉꯣꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ ꯇꯞ ꯇꯈꯩ ꯆꯥꯔꯒ ꯑꯃꯨꯛ ꯐꯨꯒꯥꯝ ꯊꯨꯡꯈꯩ ꯑꯃꯨꯛ ꯇꯨꯝꯗꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯃꯧꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯂꯣꯏ ꯇꯧꯍꯟꯕ ꯁꯤꯗꯩꯗꯤꯅꯦ ꯑꯩꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯏꯕꯦꯌꯥꯏꯃ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯦꯒ ꯃꯃꯥꯒ ꯀꯧꯗꯨꯅ ꯂꯥꯛꯏ ꯏꯆꯦ ꯏꯃꯥ ꯅꯣꯏꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯃꯧꯁꯤꯗ ꯉꯥꯡꯂꯤꯕꯁꯦ ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯕ ꯍꯥ ꯊꯣꯛꯂꯛꯑꯣ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯁꯤꯂꯥ ꯀꯩꯅꯥꯍꯜ ꯊꯝꯕꯥꯜ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯊꯣꯛꯂꯛꯏ ꯀꯩꯅꯥꯍꯜꯅ ꯍꯥ ꯀꯩꯗꯧꯔꯦꯕ ꯃꯧꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯈꯣꯏꯗ ꯃꯥꯅ ꯁꯨꯝꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯍꯩ ꯊꯣꯏꯕꯤꯌꯥ ꯅꯪꯅ ꯅꯃ ꯌꯥꯏꯃꯗ ꯀꯔꯤ ꯍꯥꯏꯔꯨꯔꯦ ꯍꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝ ꯆꯪꯂꯛꯄꯗꯣ ꯊꯣꯏꯕꯤ ꯎꯔꯦ ꯃꯥ ꯑꯦꯟꯁꯥꯡ ꯁꯦꯝꯕꯒꯤ ꯊꯥꯡ ꯃꯆꯥꯗꯨꯗꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯉꯥꯛꯇ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯕꯕꯨ ꯊꯕꯛꯇꯤ ꯃꯅꯥꯝ ꯐꯥꯎ ꯌꯥꯎꯗꯦ ꯃꯧꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯁꯤꯟꯕ ꯑꯗꯨꯒ ꯃꯣꯏꯅ ꯐꯝꯖꯥ ꯆꯥꯗꯅ ꯂꯩꯕ ꯍꯥꯏ ꯑꯗꯨ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯃꯗꯨꯗ ꯇꯧꯒꯦ ꯍꯥꯏꯗꯅ ꯅꯌꯨꯝꯗ ꯄꯥꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯣꯏꯗꯤ ꯅꯤꯡꯉꯣꯜꯅꯦ ꯅꯤꯡꯉꯣꯜ ꯈꯪꯂꯕ꯭ꯔꯥ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯑꯣ ꯃꯧꯁꯤꯅ ꯀꯔꯤ ꯃꯧꯁꯤꯕꯨ ꯌꯣꯠꯀꯤ ꯃꯤꯔꯣ ꯍꯥ ꯏꯃꯥ ꯍꯣꯏꯅ ꯏꯅꯝꯃ ꯍꯣꯏꯅ ꯌꯨꯝ ꯄꯥꯜꯂꯨꯔꯍꯜꯂ ꯑꯣ ꯃꯧꯁꯤꯅ ꯀꯔꯤ ꯃꯧꯁꯤꯕꯨ ꯌꯣꯠꯀꯤ ꯃꯤꯔꯣ ꯍꯥ ꯏꯅꯝꯃ ꯍꯣꯏꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯏꯁꯤꯕꯨ ꯊꯕꯛ ꯐꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯐꯝꯖꯥ ꯆꯥꯕꯩꯔꯣ ꯊꯝꯕꯥꯜꯅ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯅꯪꯅ ꯑꯗꯨꯝ ꯄꯥꯟꯅꯗꯅ ꯂꯩꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯈꯪꯂꯕ꯭ꯔꯣ ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯅꯝꯃ ꯍꯣꯏꯅ ꯁꯤꯗ ꯇꯧꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯆꯟꯅꯗꯗꯅ ꯍꯜꯂꯛꯏꯗꯣ ꯀꯩꯅꯥꯍꯜꯅ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯃꯁꯦ ꯃꯊꯛꯀꯤ ꯑꯍꯜꯁꯤꯗ ꯑꯣꯟꯈꯠꯇꯅꯒ ꯉꯥꯡꯉꯤꯅꯦ ꯃꯁꯤ ꯉꯁꯤ ꯐꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗ ꯃꯁꯤ ꯍꯩ ꯅꯣꯏꯗꯤ ꯀꯩꯗꯧꯔꯤ ꯍꯥ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯤ ꯐꯨꯁꯤ ꯂꯥꯎꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝꯅ ꯊꯣꯏꯕꯤꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯄꯥꯏꯔꯤꯕ ꯊꯥꯡ ꯃꯆꯥꯗꯣ ꯍꯥꯏꯐꯦꯠ ꯎꯠꯂꯤ ꯃꯗꯨ ꯎꯕꯗ ꯏꯕꯦꯌꯥꯏꯃꯅ ꯏꯃꯥ ꯉꯥꯏꯈꯣ ꯃꯥꯒꯤꯁꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯤꯅꯦ ꯀꯩꯅꯥꯍꯜꯅ ꯊꯥꯡꯒ ꯄꯥꯏꯗꯅ ꯇꯧꯔꯤꯅꯦ ꯅꯪꯒꯤꯗꯣ ꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯊꯥꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯦꯡꯉꯥꯟꯕ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯀꯩꯗꯧꯔꯦꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯍꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯊꯥꯡ ꯄꯥꯏꯔꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯉꯥꯟꯕ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯃꯥꯁꯨ तारिबनी अदुना कनाना लाली कनाना सुमी हाइबा मासु खंगलिबनी मा मसिदी इंजांग सेंबगी नत्रो मी इंजांग सेंबगी थांगसिबो अदु इरसु थिलादी हा सिमा नोई दाउरु कइसु तौरोई थाइना मोइरांग थोइबिसु थांग पाइरगा नोंबाल तानखिबो नत्रो अदु जामने ए नंगिसि नंगि नुपिसिबु मोइरांग थोइबिरो हाइसे मसक्सिगा याम चनाज्रिबुगो सिया मोइरांग थोइबिदो माना मिंगोंदा खनाबा खक हौदबनी नोंबाल हाइबा इसिहोइगा माइ थाब हाइफेट मानबा नुपादो माना खंबबु सामु खोगेतना हाति तौरुबगी नत्रो थोइबिना थांग लंबदा नोंबालदो खंगदना चेनखिबदो इस अङांगसि याम हैरेदा वारि यामना खंगलेदा मतुसिंना पाइरिबा थांगसे थादोदि हाइद्रगा खोइबु खनाबा हौरुनु काइना नतु बिसंग संगलिबा हाइद्रो नंगिसे हा अदुदि थोइबि फुद्रिकांदा खंबा साबा नंग हाना फुरगा लोइ असुमना nganbada mo onsile ngasai mapana layriba khoimu imungda irang langba matau ama tai haiduna yenge sanglakpani adubu tawram libada ubada hai hai karina noina mana san tawribadu ha
Mama masa ahumdu chap chap lepi khoimu makha tari. Aina khali imungda langlibasi noina manasa oiramgani haidana karigino noina manasa na khanaba suk yamna pamlibasi bu ha nganmana baba namong pina sak thongdan laribasida moina khanaba hawribani adugini hayuraga moina phugi tawribani tawramgani haidorakpada paksai hai kai manbi kainahal pumnamaki marudi nangniko nangna nasa singsi warakedi haidraga mara leitaba imose tainaribasibu karigino ha hey halakpiani moi anido mamai sasat laithoknaki khoimuna noi ani sibu karmai ngangnadoi ha namai singdu ikai bakasi amata khangdrabro noibo ha mo sidi nga sai na nganta na hogotana chaga lonba loidana ai sa thakpaga loirabani aduga noi namana sadi hausik phawba nasildu chenglamkiroi natro aduga noi na migi sak thongjaribasida sangsillaga khanaba hawribani ne ha noi aina sarokdana ne noi namana sa tap takai fudarakani kausi moi mapagi sidi maugi misang sangli bahai dunia chanadabi mause nangi nasa sing sidi yam sanare adunani sida langtan lairibase asum lainari ngai janu kapla duna changlai aduga kaina noi mayamna tawrisi ha aina sukana kaubu noi kanamda tadeba noi ai siraga pielo ko noi mayam du khatnaba toklaga ingak ngakna yengduna lei khoimuna yam tan hairei masi masumuk halakli oiramgani tawrise thoibina tapna soni kainoi siba si masumuk halakpadudi ahum suremududi yumsida yumsida halakbi yum tare ni sidi ai cheknaba yade khoimuna ai si yorobdi gyan tadre he mayum pankiba isa sing loina muk halaklabanina hauzik punsisi makoktagi muk hauba taramat ai gyan tade asumna son duna khoimu mapana thokre khoimu thokiba tanza lauraga mama masa moi ahumna thoibi tamna phurage matagu nangasi khangidana thoibina thang masa du ta pairaga khangset phat launa chechillaga asidi khangni amtang chang oba thoibi gi itik khangange nongban budi tan mangamlaga halakpidi karigi tan mangamdani ipam lomdagi puron taret iparom dagi puron taret na saki oisan asidi halakpi nairage asiyai tuna thang masadu pairaga songboi kaiboi tawrapududi moi ahumdu saplepi januna kaina ima hoina toiduba ha sia kaina noi toiduba aduga mausina thang masasi ka jagoi sarisina karigi ibe yaima laptapna lepaga hey mau tawngambi nangi thangna tham natrabi nang ikoi kuta soina sirani nang thoibina kari ngasidi noina sibra aina sibram ni soitre noina mi yami haidana ai musitaba law nari leibam tang thangi thangai amadane thangai amta halakbi kaya kelhange thambana hey janu nang sukari yengdan lairibano hey nang syosi lawne mana pariba thangsi munsi lawne mana koibu halakbi ni haidana usitribani nang su hala ibana tro januna mani ji ai su halaklibani asiyai duna janu su yausinki moi marina thoibi bu koisenkre thoibi thang masadu pairaga mayaida koi lei duna lei tawribadu nganbana ngak yenglamlaga mapabu kaure baba isi hoi ima hoi nei gi nupi ha tawre baba nang butam halakpi meyamna thoibi ha tawre asumna hanna larakpududa khoi musang lei aina khatnaranu haiduna hojikta hairamadu amuksu khatnariba ha noi meyamna mausibu koisinnaga hey gadha nangni tawkuno haiduna haiba kaidawi ha ai mu kauraktresu khoimuna pairakpa saiduna masan pising magi nupi phuba haurai tawkhidra noi tawkhidra hayo haibani mausi noi meyam sangna tawribasi karino haibani asumna tana chaina kanbada loina mapana senthokre masil khara kanbi ibi yaimana peri haire baba tachai khoidagi namau nupi ni hena lumna lawrba natro manai khoida nganglibasidi babna khangsu khangdana hey taning mana kari hai noina kari hai haiba ai loina khangiko ngasidi noi pokpadagi ipasu ming phajana chatledana ha phajana chatleba mina sumna aigi ming hainadre halakbi pokpa khoimu hainari
ꯅꯣꯏ ꯑꯃꯠꯇ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ ꯆꯅꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯁꯤꯕꯨ ꯏꯆꯦ ꯍꯣꯏꯗꯤ ꯀꯨꯏꯔꯕꯅꯤ ꯃꯣꯏ ꯑꯣꯏꯅ ꯇꯥꯟꯊꯣꯛꯇ꯭ꯔꯣ ꯑꯩꯗꯤ ꯉꯁꯤ ꯆꯠꯄ ꯉꯝꯂꯣꯏ ꯈꯣꯏꯃꯨꯅ ꯃꯁꯤꯃꯁꯨ ꯉꯁꯤꯗ ꯂꯥꯛꯄꯅꯤ ꯀꯥꯏ ꯅꯪꯁꯨ ꯆꯠꯀꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯣꯏꯅ ꯅꯃꯥ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯃꯆꯥꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯇꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ ꯀꯔꯤ ꯊꯣꯛꯑꯦꯁꯦ ꯍꯧꯖꯤꯛꯃꯛ ꯅꯆꯥꯁꯤꯡꯁꯤ ꯃꯌꯨꯝꯗ ꯅꯪꯅ ꯊꯤꯜꯂꯨꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯀꯩꯅꯥꯍꯜ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯣꯏ ꯃꯄꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯗ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯕ ꯑꯩꯅ ꯏꯜꯂꯨꯕꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯦ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯑꯣꯏꯔꯤ ꯑꯗꯣ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯒ ꯃꯣꯏꯕꯨ ꯊꯤꯟꯕ ꯍꯥꯏꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯤ ꯑꯩ ꯉꯝꯃꯣꯏ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪ ꯑꯗꯨꯝ ꯊꯤꯜꯂꯨꯆꯣ ꯃꯣꯏ ꯑꯍꯨꯝꯗꯨ ꯉꯝꯃꯣꯏ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯈꯣꯏꯃꯨꯅ ꯀꯔꯤꯒꯤ ꯉꯝꯗꯕ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯅꯃꯥꯒ ꯅꯣꯏ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯆꯣ ꯌꯨꯝꯁꯤꯗꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯏꯆꯥꯒ ꯏꯃꯧꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ ꯑꯗꯨꯒ ꯃꯧ ꯅꯪꯁꯨ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯑꯉꯥꯡ ꯅꯅꯝꯃꯁꯤꯡꯅ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯊꯣꯏꯕꯤ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯏꯅꯝꯃ ꯍꯣꯏ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅꯗꯤ ꯆꯨꯝꯕ ꯆꯥꯠꯂꯦ ꯑꯩꯗꯤ ꯅꯣꯏꯅ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯈꯤꯕꯗꯨꯗꯤ ꯅꯣꯏꯒꯤ ꯃꯤ ꯃꯔꯤꯅꯤ ꯑꯩꯗꯤ ꯏꯇꯣꯝꯇꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯇꯅꯕ ꯍꯥꯏꯗꯅ ꯗꯞ ꯇꯧꯔꯤꯕꯅꯤ ꯅꯣꯏꯗ ꯊꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦ ꯃꯤꯌꯥꯏꯃꯅ ꯕꯥꯕꯥ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯔꯨꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯃꯣꯏꯅ ꯀꯧꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯅꯣꯏꯒꯤ ꯅꯇꯧꯗꯨꯗ ꯃꯣꯏꯅ ꯀꯔꯝꯍꯥꯏꯅ ꯀꯧꯕ ꯂꯥꯛꯇꯣꯏꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯒꯤ ꯅꯇꯧꯁꯤ ꯁꯨꯕ ꯍꯣꯡꯗ꯭ꯔꯕꯗꯤ ꯅꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯅꯣꯏ ꯂꯣꯏꯅꯃꯛ ꯇꯥꯎ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯏꯪ ꯇꯞꯀꯗꯕꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯅꯊꯛ ꯊꯣꯡꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯆꯠꯀꯗꯕꯅꯤ ꯌꯨꯝꯁꯤ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯂꯩꯀꯥꯏꯒꯤ ꯌꯨꯝꯒꯤ ꯆꯠꯅꯕꯤ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯗꯨꯅ ꯂꯩꯔꯦ ꯊꯕꯛ ꯑꯃꯒꯤꯁꯨ ꯑꯃꯅꯤ ಖꯪꯗꯦ ꯑꯗꯨꯗꯗꯤ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯅꯣꯏꯒꯤ ꯅꯄꯥꯅꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯀꯟꯅꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯅꯕ ꯇꯧꯅꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯍꯨꯝꯗꯨ ꯎꯄꯥꯏ ꯂꯩꯇ ꯀꯤꯔꯨꯞ ꯌꯦꯡꯅꯗꯨꯅ ꯂꯩ ꯀꯩꯅꯥꯍꯜꯅ ꯏꯆꯥꯁꯥ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯔꯔꯣꯏ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯃꯥꯅꯦ ꯃꯣꯏꯗ ꯏꯀꯥꯏꯒꯤ ꯍꯨꯟꯗꯣꯛꯇꯅ ꯐꯖꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒꯅꯦ ꯅꯣꯏ ꯍꯟꯗꯛꯇꯤ ꯅꯄꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯧꯀꯣ ꯑꯗꯨꯒ ꯅꯆꯥꯅꯁꯨ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯅꯤꯅꯦ ꯑꯩꯅ ꯊꯤꯟꯗꯣꯏꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯊꯤꯜꯂꯣꯕ ꯑꯁ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯛꯇ ꯌꯥꯎꯔꯨꯁꯤꯗ ꯑꯩꯕꯨ ꯍꯣꯔꯦꯟ ꯏꯇꯣꯝꯇ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯔꯣꯏꯗ ꯅꯪꯅ ꯏꯀꯥꯏꯕꯗ ꯑꯩꯁꯨ ꯌꯥꯎꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯅꯪꯅ ꯐꯪꯖꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯎꯕꯤꯔꯛꯂꯅꯨ ꯀꯣ ꯑꯃꯨꯛ ꯊꯨꯡꯕꯤꯔꯛꯂꯅꯨ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯩꯅꯥꯍꯜ ꯃꯆꯥꯁꯤꯡꯕꯨ ꯃꯃꯥꯡ ꯊꯥꯔꯒ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯈꯣꯏꯃꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯃꯥꯁꯨ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯈꯣꯏꯃꯨꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯃꯨꯛ ꯍꯜꯂꯛꯏ ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯗꯤ ꯉꯁꯥꯏꯒꯤꯗꯣ ꯊꯥꯡ ꯄꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯤꯔꯤꯕꯅꯤꯍꯦ ꯃꯣꯏ ꯃꯔꯤꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯏꯇꯣꯝꯇꯅꯤ ꯅꯪꯁꯨꯅꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯈꯤꯗꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯪꯁꯨ ꯀꯤ ꯍꯥꯏꯗꯨꯗꯤ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯔꯤꯅꯣ ꯃꯣꯏ ꯃꯔꯤꯅꯤ ꯈꯪꯉꯕꯣ ꯑꯇꯩꯗꯤ ꯂꯥꯏ ꯀꯣꯏꯁꯦ ꯌꯥꯏꯃꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯐꯨꯕ ꯑꯩ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯆꯪꯂꯛꯄ ꯇꯟꯗꯅ ꯄꯥꯕ ꯑꯣꯏꯅ ꯀꯧꯔꯤꯕꯅꯤ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯏ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯈꯨꯊꯣꯛ ꯑꯃꯅꯤ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯃꯒꯨꯜꯗꯤ ꯅꯪ ꯈꯪꯗꯤ ꯈꯪꯂꯦꯗꯅ ꯌꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯋꯥꯏ ꯑꯃ ꯁꯪꯉꯤ ꯅꯪꯁꯨ ꯁꯪꯂꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯄꯥꯅꯕ ꯇꯧꯔꯁꯤꯀꯣ
ꯑꯁꯨꯝꯅ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫